ngasi nungdairamna phongwasi phongsingdagi maruoiba pau khara khongwatjaraga mayamda share tawjage September 13 dagi achumna pung 94 gi ban kaukhre All Tribal Student Union Manipur achumna lenga ka yanakiba Satter of demand sing thabak to onthorakte haiduna lagliba sacha 13 dagi pung 94 gi interstate ban tawragani haina union asigi Information and Publicity Secretary Mika kamaina thadrokpa sirol amana haidi Sirol asin hai kumza English ngani tara mapana achum ancham amadi KSO GSQ ga CM gi conference hall yanakiba wafam sing haujuk phawa laingak na thabak oina onthok pidre machine maram oiduna achum na hokiba saisa tareta lamphel da leiba mar community hall da mi mafamduna ban tawna bigi phirep lobuni hairi makoina taliba demand sing adudi lenga ki college sing da hangduna leiriba ST gi assistant professor sing mention ba Hill Contract Teacher Lising Taruk Base ki Oza Sing Regular Tahanba TRICSC Directorate on Thokpa IGNTU RC Mapung Phaba University Ohenba Asina Singba Sing Hanasu Pau Sina Makatana Fungdorakli Atopa Maruoiba Pau Amana Miyoi Samago Humpuna Positive Oire Amana Lakidre Humpuga Mari Research Tokre Satliba pung kunga mari asida state asida miyoi samaga humpuna nauno COVID-19 positive oire miyoi amana laikhidre aduga humpuga marina laisat asidagi phaduna discuss tokre Health Department ki Additional Director su oriba department asigi wangangloi Dr. Khoirom Sasikumar mangangna thadorakpa serol amana hai ngasi positive oikiba miyoi samaga humpu asigi manungda kunga manga amadi Central Armed Police Force tagini Apun positive asigi manungda miyoi sam kuntraga nithoi amadi tribal history leitaba miyoi ngaktani hairi nauno positive oiraglaba sing asi tharaga state asida COVID-19 ga apun ba confirm case lising tereka sahumga humpuga nithoi sukre hauzik phawbada laisat asidagi phakiba migi masing lising manga ga chonga ga nipuga nipan sukre hauzik active case ta lising amaga satreka humdraga mari leiri laikhitaba migi masingna nipu sukre haina su pauksi esna makata na fungdorakli Atop yamna maruoiba pau amanamo Rasmidi City amasum City Hospital KCP MC Progressive ki warning ngasidagi paraga sayol amagi manungda party da sangjarakadabani Kanglaipak Manipur salairiba private amasum government public hospital khudingmakna ana layenggi lamda lakliba kanglai miyamda mayek sengna hospital ama oibegi mating leiba Ana layeng pathap sing niyam sumna pangthok pinaba Kanglaipak Communist Party Military Council Progressive KCP MC gi Central Committee Vice Chairman Kanglai Kanba Luwang na lebak miyam khangna Hospital Management Committee singda warning tawraduna Rasmidi City Hospital amasum City Hospital ani asi ngasidagi paraga sayol amagi manungda party asida sangjarakadabni haina sutlup asigi surol na khangalagli Lob asigi Information and Publicity Secretary Mahai Khomba Maiteng Thadorokpa Sirol Amanhai Babina Diagnostic Center Amadi Jawaharlal Nehru Institute of Medical Science Porompat ki mathaktasu akan mam yeng sangsili haiba wafam thamladuna anaba layeng naba lairiba private amasum government hospital singi thapuroi kharana mathau masak khangna khangsinadabagi thawong kya sathaduna lairaba misam sangalajadaba taxi car wairaga Piman setuna hospital yaurabadi thawai hinglagani khanduna lagliba ana ayek singbu mi oina khandabadagi tamthiba masat kya hospital singda sathabire haiba wakat kholaw sing COVID-19 lantheng horakpadagi Kanglaipak Manipur ngasi phawba lepa laitana thulakli maikai kya dagi party da miyeng sangbinaba wakat thangalakpa letri haina spauksiyesina makhatana fungdorakli Atopa pau amanamu Moirang MLA gi score ama positive oibadagi containment zone lauthokhrei Moirang Kendra gi MLA P Sarath Chandra score oiriba IRB gi personnel ama COVID-19 positive oibadagi district asigi deputy commissioner Nita Arambamna hairiba personnel asi leiba mafam asida containment measure laukhanaba containment zone ngasi lauthokhrei DC gi order adugi matung ina schedule asida athingba thamkhrei ahanba schedule the squad personnel asina mathau toriba mafam Moirang Phairemam ward number 5 amasum 6 ki akoibada mi sangba thokpagi athingba thamkhrei ani suba schedule personnel asigi mayum Kokta Khuman gi ward number 4 Bisnupur district ni Awang Lambi personnel asigi yum gi akoibada containment zone lauthokhrei amaramda DC Nita Arambamna thokpa order amana Bisnupur SP office ta leiba
Tronglaubi awang laikai BDF personnel ama COVID-19 positive oibadagi maakna lairiba Tronglaubi awang laikai Bisnupurgi akoibada cantonment zone lauthokuna mafam asida mi changba thokpagi athingba thamlei haina lauthokhrei DC gi order asigi matung ina kanagumba singna athingba asigi mayokta leibasing IPC gi section 188 ki matung ina serak phangane haina su pauksi asina makhatana phongdorakli atop yamna nungaiba pau hai ga river myam ama share tawjarake ahongba phone myam phanglakaduri saye sigi lusilakpada Reliance Jio no December phawbada ahongba Android phone million sama puthokadawri Reliance Jio no sayi sigi December tha phawbada ahongba makhalgi Android phone million sama puthokadawri pau sinhai phone asi semlakpa matamda data pack konana semlakani India gi maming leiraba Reliance company na lebak asida 4G amadi 5G phawba support tahonduna phone sing asi Google's ki mateng loinana puthokani haina company asigi mapu oiriba billionaire Mukesh Ambani na phongdokhre Reliance company digital Jio platform na singba kayara chawna income lakli amadi Facebook Intel Qualcomm na su mateng pangnari haina su pauksi sina makha tarakli atopa maruiba paw manamo BJP gi lenga amasum lusingba kananabagi damak MLA dagi tokpa ngamnaba miyamna thauna pibibasidi puarida ahanmani CM Paunam Brozen BJP ki ticket by election thengnadringai CM na sakot thorang mapayama lakhoklambadagi miyam haraubana pandom lomna khrei BJP gi sungsinaba lenga asibu kandaba yade haiduna Congress ki MLA oina miyam gi thabak toramadagi tokthoklaga BJP da sanglakpagi ayaba pibiriba assembly constituency amagi miyambu khurumjabaga loinana thawong asidi puari da hanmani haina Chief Minister Nongthongbam Birena phongdokhre lakadoriba by election da Wangjing Tentha Kendra da BJP ki ticket ta mirep oigadoriba Paunam Brojen asi board khomba hawdokpagi thoramda saruk yaraduna CM na haiki lainga asi party myam punsilaga CM ne masida makhal makha kaya gi wakhalon manadaba kaya yauki masi apunba party ama oidabagi nungaitaba adumak thengnai Wangjing Tentha AC gi MLA Paunam Brojen BJP da sanglakpasi ngasi ngarang nati adugumba yamna aruba tanja sida Brojen amadi Congress tagi MLA taruk taret engage tokhi masida natana Brojen sai anigi mamang digi lenga asida amadi BJP da support toroga lakhibane handaki yamna luraba trade board amadi board of confidence launaba matamda BJP gi lenga asi kandaba yadi aigi miyamga wari sanare aduna lenga asi kandaba yadi haiduna katholaga lakhanki CM na haiki party gi lusingba ama kannanaba lenga ama kannanaba atopa party amadagi MLA resign tawba haibasi handaki asina ahanba oiramgani masigi damak miyambu thagattaba ngamde Brojen khakta natana wangkhai AC gi MLA Okram Henry su amani Rajya Sabha gi mikhal ningthau sana jawba singthagadabani haina langna ringaida Henry na laukhiba phirep amadi thauna pibiriba miyambu ikai khunab ulle haina su pauksi sina makhatana phongdoraglin thank you